ꯃꯤꯁꯦ ꯃꯁꯥꯅ ꯌꯥꯗꯅ ꯑꯦꯗꯤꯛꯁꯟ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯒ ꯔꯤꯍꯦꯕꯇ ꯊꯝꯕꯁꯤ ꯅꯤꯌꯣꯝ ꯆꯨꯝꯃꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯦꯝ? ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅꯗꯤ ꯁꯤꯁꯦ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯚꯥꯏꯑꯣꯂꯦꯁꯟꯅꯤ ꯍꯥꯏ꯫ WHO ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯑꯣꯐꯤꯁ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯦꯟड ꯀ꯭ꯔꯥꯏꯝ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯔꯗꯁ ꯐꯣꯔ ꯗ ꯇ꯭ꯔꯤꯠꯃꯦꯟ ꯑꯣꯐ ꯗ꯭ꯔꯒ ꯌꯨꯁ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯅ ꯑꯃ ꯂꯩ꯫ ꯁꯤꯗ ꯃꯈꯣꯏꯅ ꯄꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯁꯥꯅ ꯏꯟꯐꯣꯔꯝ ꯀꯟꯁꯦꯟ ꯄꯤꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯇ꯭ꯔꯤꯠꯃꯦꯟꯗꯨꯗꯒꯤ ꯃꯇꯝ ꯑꯃꯠꯇꯗ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯞꯁꯟ ꯑꯃꯁꯨ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ 2017ꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯤꯉꯩꯗ ꯄꯦꯁꯦꯟꯁꯦ ꯏꯟꯐꯣꯔꯝ ꯀꯟꯁꯦꯟ ꯄꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯑꯗꯨꯒ ꯏꯟꯚꯣꯂꯨꯟꯇꯔꯤ ꯑꯦꯗꯃꯤꯁꯟ ꯒꯥꯏꯗꯨꯗꯤ ꯄꯟꯗꯦ, ꯑꯗꯨꯕꯨ ꯁꯄꯣꯔꯇꯦꯗ ꯑꯦꯗꯃꯤꯁꯟ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ꯫ ꯁꯤꯁꯦ ꯀꯃꯥꯏꯅ ꯋꯔꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤ ꯑꯃꯁꯦ ꯑꯦꯗꯃꯤꯠ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯦꯗꯃꯤꯠ ꯇꯧꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯠꯇ꯭ꯔꯒꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯁꯦ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯅꯤꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯏꯚꯥꯂꯨꯑꯦꯠ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯥꯏꯀꯥꯏꯇ꯭ꯔꯤꯁ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯇꯧꯕ ꯁ꯭ꯇꯗꯤꯁ ꯈꯔꯅ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯨꯡꯂꯩ ꯂꯩꯇꯕ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯩ꯫ ꯃꯤ ꯑꯃꯁꯦ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔ ꯊꯝꯕ ꯀꯥꯟꯗ ꯃꯥꯁꯦ ꯃꯦꯟꯇꯦꯜ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜ ꯇꯣꯔꯆꯔ ꯃꯌꯥꯝ ꯑꯃ ꯒꯣ ꯊ꯭ꯔꯨ ꯇꯧꯋꯦ꯫ ꯑꯗꯨꯗꯨꯅ ꯕꯦꯁꯤꯛ ꯑꯦꯊꯤꯀꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯏꯇꯥꯔꯦ, ꯗꯨ ꯅꯣ ꯍꯥꯔꯝ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯚꯥꯏꯑꯣꯂꯦꯠ ꯇꯧꯋꯦ꯫